ꯁꯠꯄꯁꯦ ꯂꯦꯗꯤ ꯀꯤꯂꯔ ꯈꯛꯇ ꯅꯠꯇꯦ ꯏꯁꯩꯗꯁꯨ ꯄꯨꯔꯥ ꯑꯦꯛꯁꯄꯔꯠꯅꯤ ꯁꯤꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯂꯤꯂꯥꯒꯤ ꯁꯤꯟꯁꯦ ꯑꯩꯅ ꯈꯔ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯈꯜꯂꯒ ꯊꯥꯒꯠꯆꯔꯛꯄꯅꯤ ꯑꯗꯣ ꯑꯩꯗꯤ ꯔꯤꯑꯦꯛꯁꯟ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯣ ꯔꯤꯑꯦꯛꯁꯟꯗꯤ ꯌꯥꯝ ꯀꯟꯅ ꯍꯩꯇꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯁꯤꯡꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕ ꯁꯤꯟꯁꯦ ꯈꯜꯂꯒ ꯑꯗꯨꯝ ꯊꯥꯒꯠꯂꯛꯄꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯊꯥꯒꯠꯄꯗꯣ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯔꯤꯑꯦꯛꯁꯟꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒꯗꯤ ꯌꯥꯕ ꯑꯗꯨꯒꯤꯅꯦ ꯑꯗꯩ ꯇꯁꯦꯡꯅ ꯔꯤꯑꯦꯛꯁꯟ ꯇꯧꯔꯒꯦꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯔꯤꯑꯦꯛꯁꯟꯗꯤ ꯍꯩꯇꯦ ꯌꯥꯝ ꯀꯟꯅ ꯑꯗꯨ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯗ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯅꯪꯒꯤꯗꯣ ꯊꯥꯗꯤ ꯊꯥꯒꯠꯂꯦꯕ ꯍꯥꯠꯄ ꯑꯃ ꯌꯥꯎꯔꯤꯅꯦ ꯁꯨꯝꯗ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤ ꯅꯪꯒꯤ ꯃꯩꯁꯥ ꯐꯪꯗꯕ ꯀꯅꯥꯕꯨ ꯌꯥꯎꯔꯤꯒꯦ ꯁꯠꯄ ꯍꯥꯏꯁꯦ ꯀꯨꯏ ꯄꯣꯟꯗꯦ ꯈꯨꯠꯁꯦ ꯊꯤꯡꯖꯟꯕꯗ ꯑꯗꯨꯝ ꯁꯜꯂ ꯅꯪꯅ ꯐꯅ ꯁꯜꯂꯁꯨ ꯑꯩꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯐꯩꯅ ꯆꯠꯈꯤꯕ ꯂꯩꯁꯥꯕꯤ ꯑꯝꯇ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯡꯗꯕ ꯌꯥꯎꯗ꯭ꯔꯤꯅꯦ ꯑꯩꯒꯤ ꯂꯥꯡꯗ ꯊꯨ ꯉꯥꯛꯇꯅꯦ ꯍꯥꯏꯅꯨꯅꯦ ꯑꯩꯉꯣꯟ ꯊꯨꯔꯤꯁꯤ ꯅꯣꯡꯃ ꯅꯣꯡꯃꯗꯤ ꯑꯁꯥꯕ ꯊꯤꯕ ꯅꯨꯄꯥꯒꯤ ꯂꯥꯡꯗ ꯊꯨꯔꯗꯧ ꯉꯥꯛꯇꯅꯦ ꯑꯦꯔꯥ ꯑꯐꯕ ꯂꯩꯁꯥꯕꯤ ꯀꯌꯥꯁꯨ ꯌꯥꯎꯏꯗ ꯑꯐꯕ ꯂꯩꯁꯥꯕꯤꯁꯨ ꯆꯞ ꯃꯥꯟꯅꯩꯅꯦ ꯃꯣꯏꯁꯨ ꯂꯣꯏ ꯀꯪꯉꯥꯎꯅꯔꯝꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯀꯌꯥ ꯅꯝꯕꯔ 4 ꯈꯔ ꯍꯥꯠꯈꯤ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔ ꯍꯥꯠꯈꯤ ꯀꯃꯥꯟꯗꯣꯅ ꯈꯔ ꯍꯥꯠꯈꯤ ꯂꯩꯇꯕ ꯅꯨꯄꯥ ꯑꯃ ꯐꯪꯍꯜꯂꯣꯏ ꯂꯣꯏ ꯈꯟꯅꯔꯝꯅꯦ ꯁꯠꯄ ꯅꯪ ꯗꯣꯁꯄꯨꯅꯤꯗ ꯚꯥꯏ ꯀꯩꯗꯧꯕꯩ ꯗꯣꯁꯄꯨꯗꯣꯏꯅꯣ ꯑꯩ ꯊꯦꯡꯅꯩꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯖꯤꯜ ꯂꯦꯜꯂꯝꯕꯗ ꯅꯨꯄꯤ ꯉꯥꯛꯇꯅꯦ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ ꯁꯠꯄ ꯅꯪꯅ ꯂꯩꯈꯥ ꯇꯥꯟꯈꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯃꯗꯨꯕ ꯑꯩꯅ ꯅꯪ ꯁꯨꯅꯣꯡꯃꯗꯤ ꯃꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯂꯩꯈꯥ ꯇꯥꯔꯤꯕ ꯅꯨꯄꯤꯃꯗꯤ ꯅꯪꯒꯤ ꯇꯥꯂꯣꯏꯕ ꯁꯣꯏꯗ꯭ꯔꯦ ꯑꯗꯨ ꯍꯥꯏꯅꯣ ꯑꯩ ꯅꯨꯄꯤꯗꯤ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯉꯩꯗꯤ ꯁꯦꯝ ꯆꯍꯤ 3 ꯆꯍꯨꯝ ꯅꯣꯡꯉꯥꯜꯂ ꯕꯨꯛ ꯇꯧꯁꯟꯕ ꯑꯁ ꯁꯠꯄ ꯐꯥꯈꯤꯁꯨ ꯅꯪ ꯅꯨꯄꯤ ꯀꯔꯕꯥꯔꯁꯤ ꯈꯔ ꯊꯥꯗꯣꯛꯄ ꯐꯠꯇ꯭ꯔꯣ ꯂꯣꯌꯥ ꯁꯤꯕꯨ ꯑꯩ ꯈꯛꯇ ꯏꯔꯥꯕ ꯃꯣꯏ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯑꯩꯁꯨ ꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧ ꯇꯥꯕꯅꯤ ꯃꯣꯏꯕꯨ ꯂꯦꯝꯅ ꯍꯨꯟꯗꯣꯛꯑꯃꯗꯤ ꯅꯠꯇꯦꯗ ꯃꯣꯕꯥꯏꯜ ꯂꯩꯕꯤꯔꯤ ꯁꯅꯥ ꯁꯥꯕꯤꯔꯤ ꯅꯪ ꯅꯃꯤꯠ ꯅꯪ ꯎꯔꯤ ꯅꯠꯇ꯭ꯔꯣ ꯍꯦꯔꯥ ꯁꯠꯄ ꯑꯣꯏꯗꯕ ꯉꯥꯡꯉꯨ ꯅꯪꯅ ꯐꯅ ꯂꯩꯔꯁꯨ ꯌꯣ ꯐꯅ ꯇꯥꯔꯁꯨ ꯅꯪꯅ ꯎꯗ ꯅꯨꯄꯤ ꯀꯅꯥ ꯎꯗꯣꯏꯅꯣ ꯅꯪꯅ 우대 개된 렌데고 삭티고 아두고이세 너무 그때 눈치래이세 뭐야 나 이거 똑방을 해 누파 이제 보면 시원한 아우로로 이게 시원해 지금 렘나 망한 몽데네 보이나 어제만 담다 누파 암다는 누피 망아 따라 보이람다 막 부실로 이거 누파 난 기억나나 봐 다음으로 주고 가르쳤더나 누피 임다 이제 눈치라더니도 나오래 가다 가이나 가나 겁다야 알았어 대바다스 사바 나 이제 농내니네 하 농나면 나티네 누파디 누파 통래 요알니 지금 담다 니옴 좀 나랑 진지 여성 나오는 누파로 누피나 쿠파함 담네 자르다am nam namba yunam namba khaini manam namba guli pokhai ba gangu dune nupi na yoyam ta et kili salba phagi subagi ni aina nga sila se sunita ge matam yam serious oi sunita ade ga nanga nuksina bu sunta kya suge ai sunita kana no di sunita wari do loishan nagre chapter close kabdo loishan ba सुनीता도 कोई फादर ने घर उड़ा मैं हाल में जिम करी वशा ना लिबा सुनीता도 अंधवा ताकि मुंग ने कोई फादर ने मम्मा वो ने पामद्री से एरा सत्पा नंग न पामद्रगा मरा लेतबा दाई लिबनी ने आई खजर पाम दे दी समाज ने जे फते हरोय दो हाल में न पाम दे दी सी ताइबंगी लो जा तारे ना सत्पा नंग फना लबन थासु सुनीता न स्वेनिंग दे नंग नजर या दे ngasi ma harjo na ilai ne be roya अखोने सुकुइना तिनर को नुपीम त नै मोन लाक्सा बा यावरो अदुबदि यावदि ने हा युमजिने हंगम मरोयना लाखिबा नुपी के नोमै मखोन तावदा सलवारगा मथों मरम हंगा ताखला सिम निवा तने सपा नंग तो खिपा ब्याम दुकि नंग इशोन दंदि सोइने पेकनि नंग कदाइ जै दंदि पिजोइनो बोरोइना बिसला कतोइने लेसाबि मे मंगौ थिरो लेबाक सिदाइ जु भगवान श्री कृष्ण यावदादा लेसाबि जिं युलान बिरुरो थारा सत्पा आई नंग तिनो याम कि छले दा भाई केनो कमांडो लालो yang ngak sili ko da kana ga do bi sumine ai suni dai dong dang ngo bong ngang khang na bi priya ko yang hot ko bi uri bo pe dong dong kedro ge ha mai yang ni fan gang hu ni pa chai ni na sile bi song na le ko so ai那是个东西，那用横店的，哎，没过了，他们是老土，哎，你是做什么的？别的提了过，跟人做没有的就，哎呀，哎，那怎么来着？那梦是我阿罗那土乱打进来的，干嘛？能给
바이크 없는 입에도 하이엠도 와이비 하거든. 아이 바이크 너무 하이엠. 망노도. 난 바이크 더워요. 60 yards. Or 15 more lap 10,000 tars. Nang dia wang amena nang dia. Nang dia roy chinna bichale ba. Dia roy chinna thoya. Ai ngam no to jeng. Am tadi bibiu. Ai ngamoi ari am da kok tuang no. Mobile je wai ye bok dia. Bai wai ye jeng na kok to khre hen man ro. Ai asoi ngam thuk tro yang kan hona jeng. Am tadi bibiu ka tro. Kai no nang 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 ai kan nong to por wai thoi sin do na dia to nang nang si bai wai pi dia roy si kai. Nang khali je nang nei ga thang ma na re. Nang nei mo nei khra ye le. Ai bai sin nang thau ya ni sin. Mga ni masa kang wang tong. Nang se mo na ai wa khom se di bai wai wa khom nei kan di. Nang nei mo na se le so le lo. Pe ko si wa khom ja mo na phala ta di. Nang mo ni nga pi mo. 사 디젤리 시 무와이에 동안 전에 지와이에라자 지와이로 와이로세 히로 사들 킹모